ꯚꯤꯗꯤꯑꯣ ꯔꯤꯚ꯭ꯌꯨ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯁꯤꯗ ꯃꯣꯁꯣꯔꯤ ꯆꯝꯊꯣꯡ ꯂꯩꯔꯦ ꯕꯣꯔꯥ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯣ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠꯀ ꯄꯥꯐꯣꯔꯒꯀꯣ ꯑꯆꯝꯕꯁꯨ ꯈꯔ ꯆꯥꯁꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯔꯣꯏ ꯉꯁꯤꯗꯤ ꯑꯆꯝꯕꯇ ꯇꯧꯔꯝꯃꯦꯕ ꯑꯗꯣ ꯍꯧꯔꯛꯑꯒꯦ ꯌꯥꯝ ꯆꯥꯁꯤꯜꯂꯅꯨ ꯆꯝꯊꯣꯡꯁꯦ ꯆꯥꯔꯛꯑꯒꯦ ꯄꯥꯐꯣꯔꯁꯦ ꯍꯣꯔꯦꯟ ꯆꯤꯛꯊꯔꯛꯑꯒꯦ 하오니헤이 하오니헤이 헛 뭘 잡생겨 bora mà thôi kìa là phu thero bora này hot đó bora happening mimi zoom happening đó
미미시ꯡꯁꯨ 하나? ꯆꯝꯊꯣꯡꯅ ꯕꯦꯁ ꯇꯥ ꯂꯩꯔꯝꯃꯦ ꯃꯩ ꯆꯠꯂꯦ 땡장그래 싹 khitang wale last bite là cái tôm nhào rồi đấy ok rồi đấy ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯕꯥꯏ